फाउबगी मरुइबा पाउ मणिपुर की मियामना turelda phatta-haodi hundokpa leptuna loktak kannaba hotnasi haina Swachh Bharat North East की convenor Sotai krina phongdokhre Matam sangna mathou toudana laklaba Imphal manungi traffic indicator light sing ngasi dagi changyeng oina mathou touba houkhray Amadi All Manipur Civil and Sessions Court Employees Association की ukil amasung staff singna wakat mifam ama chathakre Kurumzari Times of Manipur News miyeng tabiri bapunamapu Arunbala na taram na okseri pau sandok na pizari Manipur miyamna turelda phatta-haodi sing hundokpagi haina bi thadoktuna mahausagi fazaba kaya na thallaba loktak pat kannaba hotnasi haina Arunachal Pradesh की Chief Minister के advisor सु ओरिबा स्वच्छ भारत नॉर्थ ईस्ट की इंडिया की convenor Sotai krina phongdokhre wafam asi स्वच्छ भारत मिशन की मखादा भारत पुंबा लूना ना लेहनबगी पांदमदा ngasi ayuk Imphal Municipal Corporation na sinduna Imphal की GM Hall da pangthokhiba स्वच्छ सेवा awareness program da akhanna lengbirakpagi warol piraduna phongdokhibani thauram aduda Arunachal Pradesh tagi Sotai na lusingduna miyoi 13 na saba delegate team amana saruk yakhi Swachh Bharat Mission की मखादा इंडिया पुंबबु लूना नाना थमनबगी पांदमदा ngasi ayuk Imphal की Municipal Corporation amadi Arunachal की delegate singna saruk yaduna punna kanglapat lambida amod akai sit sengba amadi miyamda awareness pibagi thoram ama pangthokre thoram aduda wa ngangladuna Arunachal Pradesh की Chief Minister की advisor su oiriba Swachh Bharat North East की convenor Sotai krina Manipur haiba lamdam asi mahausa gi fajaba kayana thallaba mafam amani asuk fajakraba lamdam asi akhanna mitning thamduna luna nana thamba tangai Manipur की अमता ngairaba loktak asi nongma nongmagi mosilakpa henjilakli lamnam asida leiriba miyosingna turelda amot akai hundokpagi hainabi asi thadokpiu natrabadi asuk fajakraba loktak asi nongmadi mutkhirgani haiki ये अवेयरनेस प्रोग्राम इसलिए किया है खाली सरकार से नहीं होगा सरकार ने 13,000 करोड़ रुपए दिया है नॉर्थ ईस्ट को स्वच्छ भारत मिशन को साफ सफाई के लिए टॉयलेट के लिए तो वो खाली सरकार से नहीं होगा ये पॉपुलेशन बहुत ज़्यादा है एरिया बहुत बड़ा है प्रॉब्लम बहुत है तो क्या हम लोग का अभी पब्लिक का पार्टिसिपेशन जरूरी है अगर हर आदमी अपना कचरा डस्टबिन में प्रॉपर जगह में फेंकेगा यहाँ में 3-4 प्रकार का कचरा है कोई लोहा भी होता है कोई वेट जो खाना जूता खा के उसको वेट में आते हैं कोई ड्राई है जैसे कि ड्राई में भी 2-3 प्रकार का कोई पेपर है फिर प्लास्टिक है बोतल है अवेयरनेस करा रहा है कि आप लोग जो भी यूज़ करते हैं उसको प्रॉपरली डिस्पोज करें डस्टबिन में नाला में नहीं फेंके पब्लिक प्लेस में नहीं फेंके हाँ तो मैं एक अरुणाचल प्रदेश का मैं एग्जाम्पल देता हूँ हम लोग का स्टेट में ईटानगर में हम लोग सारा हाउस होल्ड है 100 रुपीज़ कंट्रीब्यूशन करते हैं अर्बन एरिया में गवर्नमेंट एम्प्लॉय से लेके बिजनेसमैन पब्लिक जो है शॉपकीपर वो अर्बन एरिया में सपोज हम लोग 100 रुपया जो कलेक्ट करता है वो म्यूनिसिपलिटी को देता है म्यूनिसिपलिटी का अपना फंड है तो एवरी मॉर्निंग 2 आवर्स 100 स्टाफ 2 आवर्स जो है गनी बैग प्लास्टिक बैग जो है वो लेके लेडीज लोग पूरा 2 घंटा में पूरा सफा कर देते हैं अगर आप लोग इम्पोज कर सकता है ईटानगर जैसे 100 रुपीज़ या 100 रुपीज़ इम्पोज करके हाउस होल्ड से लेके वो जो है यहाँ में वो सैलरी जो है उन लोगों को दे जो जितना कचरा है ना वो साफ हो जाएगा मणिपुर एक बहुत सुंदर जगह है लोग बहुत सुंदर है अच्छा है वेल बिहेव है हर चीज़ में एडवांस तो अगर कचरा कर देगा तो टूरिस्ट नहीं होगा हम लोग बीमार हो जाएगा जगह खराब हो जाएगा तो मेरा रिक्वेस्ट है मणिपुर सिटी को इम्फॉल को आप लोग साफ रखो प्लीज़ साफ रखने के लिए एक ही जरिया है कि आप लोग का घर बेस वेस्टेज को नंबर 1 नदी में मत फेंको नहीं तो लोकटाक लेक एक दिन सूख जाएगा लोकटाक लेक एक तो क्या हो जाएगा प्लास्टिक का लेक हो जाएगा सूख के महाक्ता मखा तारदना मणिपुर दा लैरिबा नुपी खुनाई गी थौना लेंजेल असी अंगकपनी ललोन इतिक राजनीति अमदी अतै अतोप हिरम कयादा नुपी सिंगना मांगजिल थाना चटपा असी समाज असीगी अचौबा चाउथोकनिंगाइनी हाइकी मैं देख के इतना खुश लगता हूँ सारा बाजार में हर चीज लेडीज रेस्टोरेंट लेडीज चला रहा है मणिपुर वाले मणिपुरी वाले और यहाँ का स्टेट वाले आप लोग अपना कचरा प्रॉपर डस्टबिन में फेंके और मणिपुर को साफ रखे इतना मेरे ओर से स्वच्छ भारत टीम से नमस्ते टीम से मैं रिक्वेस्ट करता हूँ
Thoram aduga mari lainana IMC gi mayor L Lokeshwarna Imphal city amadi masigi akoibada lairiba mafam kayada black spot oina laiba mafam sing khangdoktuna nauna mobile sewerage pickup vehicle kaya thamlagani IMC na amot akai sing sengdoklabasu sengdokpa hek loibaga mafam adumaktada amotpa amuk paisinbagi hainabi lai punamak asiki yengduna IMC na khongthang asi lokhatnaba leblakpani haiki hoji black spot lairiba pose hoji pairamba posi lokthokra kanda mini mangai matung da poram paisalam ganeba ayu tadi migi mieng dadi seng daba maleba mase ai gi mota sumaina thamdau saru akhoi trailer ma thamaga trailer du da hapsaraga posi thallaganda singthokhiba mado khoi yam kana hoji khana jari manamdi ngahak silinge ngahak tu di naneba aduga madugi pungkhai ma punga ma gap lai rakanda kaithen dai khangde ama dai khangde madong hanagi pot haidok phamne ana haidok pa tholokpa series trailer ban gumba introduce obugi adugi darkar le se sir koi ki masi tawgani na akhoi meeting ka arak tawre akhoi gi trailer khara plan tawda ya de na maramdi se ima kaithel haraje ima kaithel gi mamang du da ngasi pung 8-9 da sitna sidokra na ba pung mapan gi oiramba phibam da yeng biyo ta paisal leba ngasi gi thoram aduda ex MLA M Bharat Women Development Council gi chairperson S Satyabhama SBM gi brand ambassador N Imphal na tingba mioi kya na saruk yakhi Mamangi lenga ki matam khara function tauba horam laga matam sangna mathou toudana laklaba Imphal manungi traffic indication light sing ngasi dagi sanging oina mathou tauba houkhray hiram asigi matangda additional SP traffic ki KS Deva na hai lambi sinbagi punsing yenglaga lambi gi traffic light system asi mathou taugani meyamna su gari thauba matamda traffic light indicator yenglaga thaubiu amadi traffic ki niyam ngakna satpiu haina haiki koi public sing je hana matang kuina kha lep ko matu da mo hawni public sing je awareness oi ba kha walam ko do male ga da khona haipe hainim ga je public sing je haipe traffic signal yenga gari thaubi ba ko traffic signal yenga gari thau kan da hana tawlam da na se hek hainabi oina ba kha thawai yaw na yengbi ta haibe location ji da hoji pogi oina dinga china sida ha mani mathang point ni pan tawne hai moi transport na haibe da transport department hai da point ni pan ne Houkiba November gi tang tare Diwali kumhai gi numidang pung taruk makhairom tarakba aduaida Sairab Court Complex ta leiba District Session Court Imphal iski Saukidar Muhammad Majibur Rahman Kauba ama Court Complex maktada mafam khangdana kablakpa nongmai maru amana yet thangba pambom da sokhankhiba thodok adubu yaningdaba phongdoktuna ngasi Sairab Court Complex ta All Manipur Civil and Sessions Court Employees Association na sinduna court asigi advocate sing amadi staff sing na wakat mifam ama chathakre ngasi Cherab Court Complex ta chathakiba wakat mifam aduda saruk yakhiba All Manipur Civil and Sessions Court Employees Association ye Vice President KH Okendrona khutta khulai ama pai haiduna khulai bu kumhai gi saruk am oina nongmai kapa sanaba haibasi yamnamak thodang yaudaba thawongni matungda asigumba thabak asi tawbiganu gun license piriba authority nasu license piba matamda nongmai pai ga dawriba mi adu hana kupna examine tawbiu masi tawdabana mamangda su thokhaningdaba thodok kaya ama thokhre November 3 Diwali gi numidang da Cherab Court Complex ta thokhiba thodok asi yamna laibak thebani thodok adu da chenariba mioi adu police na thidok piduna maral gi matung ina dandi phanghanaba hotnabada bateng pangbiu haiki piriba arm license aduga maduna process toriba isa na pairiba arm ase isa ngak thoknabani isa gi punsi si live si risk leba matamda live si threat leba matamda adugumba anti social elements singdagi isa ngak thok chanaba piba adugumba khulai sina misam singda thaba amadi kumai haraugi ahowa makhon marakda khudong chaba lauraga aduga kapthoktna maru test tawtna kanaguma sogan bayabasina sogan lakpa aduga masina kramain tawgeda miyoi kaya gi punsi ekoi multiple life kaya spoil to bayaba damage to bayaba haibadi mana paluri bamidu awaba tarani sometimes severe in some cases aduga loina na magi mung manung haurani kapi bamidu ayani mitung na esperlo ma dandi phangani zela leirani ma imung su waurani aduna piriba khulai ase kari gi damuk piriba no adug mawon piriba license kari gi damuk authority issue toriba na haibudo khangna misuse tobiganu matang sana isa ngak thokna sinabiu mayam da unanaba mayam da utkadaba adung decorative ki pot amoina decoration gi item amoina lobi badi langani madu tobiganu na appeal tawjaningi
थौदोक अदुदा विक्टिम ओइखिबा MD मुजिबुर रहमानना थौदोक अदुगी मतंगदा एविडेंस सिंग लौखटखरगा ngasi फावो इन्वेस्टिगेशन गा मरी लैनबा वाफम अमता फोंदोक्तन लैबा सि यामना पेंदे अथुबा मतमदा मराल लेबा मिओ पुलिसना फाबियु हाइखि आइगी नुपी आंगांग गिसा नंगाइने एंसांग थोंदुने येन मपानदा थोंदुन लैरिङैदा आइगी क्वार्टर गी मपानदा थोंदुन लैरिङैदा नोंमै मरु खंगौदबा मना लागा पानबने अदुबो आइना हाइजनिंगबदी मतमदुदा पुलिस आइना कौरुबा लैते कनागुंबा प्रेस मीडियामसु आइना पाउपीरुबा लैते मखोइना लागा सना लैबागने प्रेसमैन अमा लागा अइंगोंदगी पाउ लौकी पुलिस ना ngasi भो मरुदु लौखट पिरगा मखा ताबाय इन्वेस्टिगेशन अइंगोंदसु लाकपा लैते ngasi भो खंगनदना मरुदु थंबिरिबा करी मरमगिनो अथुबा मतमदा पाइरिबा आयोदुना मीदु फाबियु हाइना आइना प्रेस मीडिया की थोंगदा हन लुकजरी मसाबकी अनाब अमदगी लैखिद्रबा इम्पैक्ट टीवी की वीडियो एडिटर कक्सिंग ताबम बिपिन शर्मगी मंगानी लेहुनगी थौरम पांगथोखिबगा लोइनना लैखिद्रबगी मफमदा लमदम असिगी पाउमिसिंग अमदी महाकी सागै नातै अमदी मरुप मपिजा सिंगना हैकत लैकत तमखरे लैखिद्रबा वीडियो जर्नलिस्ट बिपिन शर्मगी मंगानी लेहुन नुमित का मरी लैनना महाकी पोकनफम लमदमदगी महाकने थबक तौरमलिबा इम्पैक्ट टीवी की ऑफिस फाउबा मियांगी खोंगसत अमा लाक्तुना अरोइबा हैकत लैकत तंबगी थौरम अदु पांगथोखि Education S Department na tongan ba subject singi contract basis ta oja launa ba hona bada thang ta subject ki oja laubada amadi oja laubina ba dabi tawduna khongjang sangsin khiba khongjang loising phajin khiba sing mayokta ngasi kongbo khunau da laiba Lystrom Mani Memorial School kongbo road ta laiba A Sauba Memorial English School pangai da laiba Pari Imong Khwai Sindam Sang amadi soivam laikai da laiba Heli English School gi mahiroi singna wakat mifam sathakre ngarang nungthil Thobal Police NAPS amadi All Lilong Anti-Drug Association gi apunba kangbuna Lilong gi area da sathakiba drive da WY tablet piece leasing mapan ga sanipan amadi SP tablet piece leasing ama changwa phagat pangamkre phagalaba polam sing adu laikai adumakta da laiba bogi mayum brami koba miyoi amagi oiramba yai singnari mahaki mayum da police ki kangbuna red chathabada phangkhibani adum oinamak miyoi amata fabangam khide hairi Paugi marak thana atyan break amatang logzari Mayam bo muka hana taram na oksari Chaliba tha asigi ani dagi ta el pat laiba observation home da lairakhiba mayang Imphal irong khunau dagi yungkhaibam aboy Elias Altap chahi taragataru apokpa Muhammad Tomba ngasi ayuk angan bada home asigi reading room gi ceiling fan da thori yanduna siramle laikhidraba yungkhaibam aboy Thobal Fancier Higher Secondary School da class 12 tamliba mahiroi amani thogdok asigi matang thizin humjin bada Imphal East West ki SP amadi forensic Department na laukhatuna rims ki mokta thamkhre panba yawadi laikhidraba aboy Elias Altap laikai adumakta da laiminaba laisabi amagi mingset thiningai oiba photo sing thagalui haibagi maralda police na farba matungda juvenile home da leirakhibani thogdok asigi matangda laikhidraba aboy Elias Altap ki apokpi lembina phongdorakhibada angang si laikai laikok nei khangnai school sapmin lai haina mohoina singnaba laiena angang chigi mathakta sa staure dragi ayona chu report pire ei khoida
पिरकपदगी आंगांची इखोइना सिन्नरे एमएलए की खुथांगदा कारिनो क्लब अमसु जाबुदु जेसी यावना सिन्नखरे सिन्नबदगी सिरा सही सुदेना पुखरे होमदा पुखिबदगी आंगां अरांग तारीख थोक्तना पुथोपदगी मोहइना स्कूल छात्र अममा जावना लाआगा आयोना थेंगना लाई पुंग अहुम मखाई मारी तारमदाइदा लाई अदुगा मोहइना पुंग 10 मखाई अदुआइदगी लाउरई अदुगा नुमित तारगा नुमिदांगी पुंग 6-7 अदुमाइना हल्ली मोहइ अद्रा हनबद्रा आंगांची परखा मया ओइरे तांग 12दगी परखा मागी लाई अदुदु आइना लाइरिक फाव नंग कैसु खल्लुनो असुम्बा पुरकनी असुम्बा ngaktani nangi haiba matamda ima ayona ona tainaba wa ngakta ijallakre mana ingonda phuraga ada su phuraga hangakhi si khumo nang si khumdrabadi phude haina khumo nangna hom jawraba kanda si khumdrabadi jaroi nangi nathakta aina sas wangna tawrakani haibadagi mana hom si jawra aga chek taw matamda phurak pura hangwada homgi mina phurak pura hangwada phurakte haina khungkhre masagi mamangda aduna arangi पुथोपसिरदी माना आयोना रिपोर्ट सि फजने इरक्तबसिदा ओना तैनबा माना इरक्किबद्रा सिंगनबा लई मागा खंगनरंबगी खुदा सिंगनबा लईरे न माना हाइबसिदा माना आइबुसु माना सुमाइना फुरक्खि हाइबसि जज की ममांगदा थमखिबनी माना बोर्ड की ममांगदा फुरगा हाइहनबनी आयोगा नुपी मायोंगी मामा ayo diben ga mama ga Dr. Zakir ga Islauddin ga sigi get wari sakhi home gi security amatai All Manipur Muslim Student Organization na sinduna blood donation camp ama ngasi Rims ki blood bank pangdokhre Organization asige President Oiramba Laikhidraba Hanif Sahagi sahi mathou surakpaga mari lainana Organization asina Rims Blood Bank ka khusam naraga pangthokkiba lemna EP ba aduda miyo yankhai romna EP ki blood donation camp adugi matangda Organization gi President Saha Nawasna phongdokhibada awa ana taraba miyo singda mateng kharada oirabasu pangba oina camp asi pangthokpani Laikhidraba Organization asigi President bu ningsingduna pangthokpa camp asina miyo kharada kanaba piba ngamnabani haiki blood donate to maram de agoi laminar we lo mi singda kana ko ban rekpada jati bijati khaidana blood si mateng pangjaga habagi wakhalo na blood donation thi to jabana kona Amaromda District Health Society Thoubal na sinduna ngasi National Voluntary Blood Donation Day 2018 ga mari lainana Thoubal gi akoiba mafam singda meyam gi khongsat ama chatkre National Health Mission gi miyeng makhada EPC miyoiba ki punsi kansi haiba thimda pangthokkiba khongsat aduda maheiroi amasung miyam nasu saruk yakhi West Bengal gi Chief Minister Mamata Banerjee na mahak na sahi anida ngamkiba thabak BJP na sahi 15 panbada Maoist ki wathok loisanba ngamdre haina maral sikre Chhattisgarh da ningthokaba numita kendra 19 gi ahanba tangkak ki bot thadana khiba adu Maoist ki irang kanba mafam singni Mamata Banerjee na makhata na hai Chhattisgarh da BJP na sahi 15 palambada Maoist ki wathok loisanba ngamkhide adubu mahak na West Bengal dadi sahi anida loisan khibani haukiba sahi ingsok lising ani ga mapandagi lising ani ga 13 fawada Jungle Mahal da Maoist ki irang kanki adum oinamak ingsok lising ani ga 13 da sasan pairaba matungda state adudagi Maoist lokthoknaba thabak paikhatki Posta Trader Association na sinba jaga dantri puja hogdokpagi thoramda warol piraduna Chief Minister na Goods and Service Tax na GST na lalon itik tawba miyoy singda chawna saitheng piri haina makhata ki California da Paktak na nathokhiba maihau langpok ki thodokta laikhidabada miyoy nimpuga mari sukre haina US State official na phongdokhre Butte County gi Sheriff Kori Elna media da phongdokhiba wafam amada laikhidraba singi marakta nimfuni thoidi Northern California gi kemtagini amasung anina Malibu gi Wulseda sakhiba maina maram oiraga sikibani honena makha taraduna haikibada Sierra Nevada gi Chingya da leiba Northern California gi Paradise Town da hojiksu miyoi sani Hena thiba khangdana lairi campfire dagi haurakhiba lanmai aduna hojik phawbada acre lakh amadiga lising taraga taret lam amasung yum lising taruka chamri ga yankhai ga humdoi amang ata thokhankhre
चिकोदा युम कया यावना सेमगत सागतलिबा स्ट्रक्चर लिसिंग तरेक चामरो मांग ताहनख्रबा लानमई अदु हौजिकसु लाक्सनबा ngamdri nakal amaromda will say fire na Los Angeles ta structure chamriga kunthra manga amang ata thokre structure lising yang khaitarop hena amang ata thokpagi chingnaba leiri ngasi Manipur da phongnari ba pause singda kari kari maru ebe pau yari bage habadu mayang ungtang khangminasi Shanghai Express Parliamentary Election ki kanna semsari CEO EVM VVPAT khanganaba campaign houkhray Shanghai Festival Nirmala Sitaraman na Chief Guest oina hogdokani lupa crore lisingani ga chatruk ki loan phanglaba yai Chief Minister Bogna firm fact encounter case chathariba Supreme Court ki judge sing sindokpio haikibadu yakhidre Commission ki recommendation sing ikai khumnaduna thabakta onthokadabani nemcha kipgen Thawal Municipal Council ki chairperson TH Shamo disqualified toukhray Semit loan hengatnaba thabak khudingmakta mateng pangnanaba government na thonglauna hangduna thamli Karam Sham Naharol gi thaudang Chief Minister na Union Finance Minister Unakre Shanghai Festival Hodokpada Defense Minister Sitharaman Chief Guest Oiba Yarakre Manipur Police amasung Army na extrajudicial killing gi legal proceeding chathadanaba thangalakhiba petition Supreme Court ni yakhidre Shanghai Festival gamari lainana paksana operation chathakre Porompa Central Dairy Plant na milk fortification technology sizinaduna chumthang sangom December dagi puthoklagani NG Ibotombi TSA gi matam kaktaba National Highway ban hundokre Huyen Lan Pau phakapki case Army amasung police officer sigi wakat Supreme Court na yakhidre Sham Imaibel Singhi semilon fagat hansi athauba singi khubam da maira katuna ikai khumnakre drinking water scheme gi lupa crore lisingani ga chatuk piraklagani ETL Express fact encounter case hearing chathabada judge ani yauhanbiganu haiba police amadi army gi wafam dismiss toukhre Minister Letpauna State Hydrological Data Center gi urep uyung tamkhre ahal singi account da paisa changlamdre hunai yaifanaba taubadagi henba thabak leite iraiba state ki sel leitana tare suba pepi naba lauthokpa yaroi Deputy Chief Minister fact encounter case da Supreme Court ki judge sindoknaba Manipur Police ki wakat yakhidre Govind Missi gi matanga Department and Inquiry chathargani Maru iba pau amuk kahana Manipur ki miyamna turelda phatta-haodi hundokpa leptuna loktak kannaba hotnasi haina Swachh Bharat North East ki convenor Sotai kurina phongdokhre Matam sangna mathou toudana laklaba Imphal manungi traffic indicator light sing ngasi dagi changyeng oina mathou touba houkhray Amadi All Manipur Civil and Sessions Court Employees Association gi ukil amasung staff singna wakat mifam ama chathakre Hausiki oina di Manipur pau matang asida lojare ahenba pau ga loinana pung 8 taba matamda munglaksage mayam bu umkahna khurumjari